라이시 어시시리가 거기에 타고 하누바나 거기 라운을 로마는 레트라 아저기 아마 아시는 맞고 머리 맘을 내어나 봐 아주만 떠오드나 떠오게 뭐 해는 시어로나 뭐 거기 부들 이러면 되게 마차도 뽑도 보면 마차도 너 라이닝나 하이로 하이번나 하이로 그거 Subscribe the view, please. mayam iram sida lebiri ba khwai khudimak po ikotno khurumjari adumne yengbiri ba PK channel ni asam kuire ne sumaina ka haigi dabje PK channel kan haiba si haigi dab yam kuire maramdi video si thagat pa ngam daba id nang daba yam kuire video si thagal ki daba ko aduna maram orakan sida mayam da sumaina fammaga blow ma semna bagi damakta mayam gi mamang da wangang bu khoba si haigi daba yam kuire hadare yam nuai amaram da su pungni yam nusi maramdi video si thak chaning bani sahi yam khalak pagi matung ina thabuk sudum yam khalak pa assignments yam le khalak paduna thawainam ki phamaga video number ko basi engon kharan nang daba nang bukan dati light photo yam toram dunia dubo halak sei khara sum nang nabu huna jarake video mayam na haibiraki ba mayam khan biraki ba topic kya do so mathang adum ai thagat chana bu huna jarake hadare ko ngasi thamjari ba video si kemten date mayam da khudol tamjari ba video si iramdam hairo asigi hadare ai sama hairo to pokchabani adi isana pokchari lam asigi maramda ai khangjaning duna ahlaman singda wahang kra hangjaro ba tare okhoi ni pibirak pu pakhum habidi hairok si karam haina horokhi adu hairok si mato karam na maming tholakhi hairok sida karam mafam da ihan hana khundarakhi adu hairok se part 1 2 3 haiduna lei part 1 2 3 se mato karam na tholakhi aduga part 1 2 3 sida yaudaba amu ekhona hairok ki manung chanba ingang lok kaina leiriba lam chingsina mato karam na maming tholakhi haiba sigulaba amadi hairok sida ekhodi leiriba mapung oina khungi oiba isor khungi oiba kogi ibado ibendo khom ani lei sahi amam harauna bani amana part 1 da legani amana part 2 da legani 1 ga 3 ga amapun gani ado 1 ni sida kogi yoning tho haidona legani aduga part 2 sina ikop ning tho haina leini hairiba singchi mato karamna maming thon kiba mato karamna lakhiba haibna singmusing dugi tentak po paudam khara aina hangjaro bai tare adu ngasigi video se sigi recording sidi lowbu kuijere lowbu kuigiba si fawba adum ai thagachaba post tawsi nangjada bai tare adubo adum yaudon lebse aina thagachage na khanjaba si nangdaba adu ngasidi ngatang ai thabak ikhang ka chatpa numit oidre aduna recording si mate ama kitang hapchin jaraga hana lowkiba recording do amuk mayamda hapsin jaraga mayam recording to di mayam khudol tamjage aduna thamjarakone hadare wa si sumaina camera mang tho wangang singang ki dabu ki manna am soire hadare just aduna kogi channel sidang si thamjadu si PK channel sidam mayam khudol tamjadu si hairo ki maramda hairo ki mato karamna horoki mato karamna maming tholaki amadi mato karamna hairo se laki karam jagar ihana khundaki karam lekai lakri phing part 1 to 3 mato karam na laki karam jaga ne ihan hanba lam oiki hero manung si goiba haibin sing do koigi aigi ipabung haitare baba chawni hariba baba chaw sida ina hangjero ba habidi mamang da hanki sehi gi lai harau ba koigi part 2 da lai harawe part 2 da lerisi ibudu ipok ni tho amadi tab hawangam loi hai sigi lai harau ba si goiba koi lai committee si yaujaraga isogi thogol khrasum tobu yaujagi haitare lai harau bu si loraga ahlaman singa koi ngatang phaminaraga wari wadai sanaba matamda aina aigi baba chaw sida hangjaba matamda baba chaw na wari mate amaten takna khra libi rakhe haitare hairoki maramda sigi wari se mayam amutang khamina si aduna mayam dang si video si memory on se lehona ba tungda hogulaiba mayam su khara khangna ba tasengna lamamagi maramda hangbada khangba ahlaman singchi pakna leiramgada bo mandre aduna ai sigi matang na so lam da chatlaga lam dugi matang da ahlaman singna khara chatlaga hangbagi lam dugi matang so kari karam haina horoki haba lam sigi matang na so adumuk ai thamjarake na khanjari nanglagadi video mathang thaga chabangam jarage थागजरकना होनजगे वांगांग मुसाम सोरे स्वाद लोसिन जगे मैम अदो वीडियो से मैम खुदो तमजरगे तामिना से अमुतंग लाइसे असिसिदिगा खोइबुगे थाको हनुबाना खोइ लाउन लुमाने लेत्रा अदगे अमा असिल मको वरी मैम लेहरनाबा
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯒ ꯃꯈꯣꯏꯗꯅ ꯆꯦꯜꯂꯛꯇꯅ ꯃꯣꯏ ꯈꯣꯏꯕꯨꯗ ꯂꯩꯔꯝꯕꯗꯒꯤ ꯃꯆꯥꯗꯣ ꯄꯣꯛꯇꯕ ꯅꯠꯇꯦ ꯃꯆꯥꯗꯧꯅ ꯂꯥꯏꯅꯤꯡꯅ ꯅꯨꯡꯁꯤꯗꯅ ꯇꯥꯔꯛꯄ ꯃꯇꯝ ꯆꯦꯟꯈ꯭ꯔ ꯃꯣꯏꯗꯗꯤ ꯆꯦꯜꯂꯛꯄꯅ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗꯩꯗ ꯁꯝꯗꯨ ꯊꯝꯂꯝꯂꯒ ꯆꯠꯈꯤꯗꯒꯤ ꯂꯣꯠꯈꯤꯕ ꯂꯥꯏꯅꯤꯅ ꯑꯗꯨꯗ ꯂꯥꯡꯂꯦꯜ ꯎꯃꯪꯉꯥꯅ ꯍꯧꯖꯤꯛ ꯈꯣꯏꯕꯨꯒꯤ ꯂꯩꯔꯤꯁꯤ ꯂꯥꯡꯂꯦꯜ ꯎꯃꯪꯉꯥꯅ ꯂꯩꯇ꯭ꯔꯥ ꯆꯔꯥ ꯋꯥꯟꯐꯝ ꯍꯥꯏꯔꯤꯁꯦ ꯃꯈꯣꯏꯗꯤ ꯆꯥꯛꯁꯦ ꯌꯣꯝ ꯄꯥꯏꯕꯗꯤ ꯊꯣꯛꯇꯦ ꯆꯥꯛ ꯃꯈꯣꯏ ꯆꯔꯥ ꯋꯥꯟꯐꯝ ꯍꯥꯏꯗꯅ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯏꯉꯥꯡꯂꯣꯛ ꯍꯥꯏꯔꯤꯁꯦ ꯃꯣꯏ ꯍꯨꯏ ꯑꯣꯏꯔꯒ ꯍꯨꯏꯃꯥꯡꯂꯣꯛ ꯍꯥꯏꯗꯅ ꯑꯁꯤꯗ ꯍꯨꯏꯅꯥꯎ ꯑꯩꯈꯣꯏꯅ ꯏꯉꯥꯡꯂꯣꯛ ꯃꯆꯥ ꯏꯉꯥꯡꯂꯣꯛ ꯑꯆꯧꯕ ꯍꯥꯏꯕꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛ ꯍꯥꯏꯕ ꯈꯨꯜꯁꯦ ꯍꯩꯔꯣꯛ ꯍꯥꯏꯕꯅꯦꯕ ꯍꯩ ꯂꯣꯠꯈꯤꯕ ꯑꯗꯒꯤ ꯑꯃꯨꯛ ꯄꯥꯔꯠ ꯋꯥꯟꯒꯤꯁꯤ ꯂꯥꯏꯁꯦ ꯑꯝꯇ ꯍꯥꯏꯖꯒꯦꯀꯣ ꯑꯁꯤ ꯍꯥꯟꯅ ꯄꯥꯔꯠ ꯋꯥꯟꯒꯤ ꯂꯥꯏꯁꯤꯅ ꯀꯝꯗꯧꯕ ꯃꯇꯝꯗ ꯍꯩꯔꯣꯛ ꯈꯨꯟꯃꯜ ꯍꯥꯏꯅ ꯉꯥꯔꯣꯏ ꯈꯨꯟꯃꯜ ꯍꯥꯏꯔꯤꯁꯦ ꯑꯁꯤꯗ ꯀꯛꯆꯤꯡꯗꯒꯤ ꯂꯥꯛꯄ ꯀꯥꯡꯄꯨ ꯑꯃꯅ ꯌꯣꯠ ꯁꯨꯡꯗꯅ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯏꯅꯥꯃꯨꯟ ꯆꯪꯕ ꯂꯝꯕꯤ ꯊꯨꯡꯒꯣꯡ ꯑꯅ ꯍꯧꯖꯤꯛꯁꯨ ꯂꯩꯕꯅꯦꯕ ꯌꯣꯠꯁꯨ ꯊꯝ ꯇꯧꯗꯤ ꯌꯣꯠꯀꯤ ꯈꯨꯟꯅꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗꯨꯅ ꯃꯣꯏꯅ ꯌꯣꯠꯇꯨ ꯁꯨꯡꯉꯒ ꯂꯩꯔꯝꯕ ꯂꯥꯠꯂꯝꯕ ꯂꯥꯏꯅꯦꯕ ꯑꯗꯨꯗ ꯂꯥꯠꯂꯝꯕ ꯂꯥꯏꯅ ꯃꯣꯏꯗꯤ ꯈꯨꯟ ꯀꯥꯏꯔꯦ ꯆꯠꯈ꯭ꯔꯦꯕ ꯂꯥꯏꯗꯤ ꯂꯩꯅꯨꯡꯗ ꯐꯨꯝꯂꯝꯂꯦꯕ ꯐꯨꯝꯂꯝꯕꯗꯒꯤ ꯑꯗꯨꯝ ꯃꯤꯔꯣꯟ ꯈꯔ ꯀꯅꯥꯎ ꯁꯅꯥꯎ ꯃꯌꯥꯝ ꯂꯧꯊꯣꯛꯂꯛꯄ ꯃꯇꯝꯅꯦꯕ ꯑꯗꯨꯗꯤ ꯃꯪꯗ ꯐꯥꯎꯗꯅ ꯑꯗꯨꯗ ꯗꯣꯂꯥꯟꯄ ꯑꯃꯨꯀꯔꯥꯅ ꯑꯗꯨꯒꯤ ꯏꯁꯩ ꯁꯛꯄꯤ ꯕꯤꯅꯥ ꯁꯛꯄꯤꯒꯤ ꯃꯕꯨꯗꯧꯅꯦꯕ ꯃꯈꯣꯏꯅ ꯂꯧꯔꯒ ꯂꯥꯛꯈꯤꯕ ꯂꯥꯏꯅ ꯑꯗꯨꯅ ꯂꯥꯏ ꯑꯁꯣꯝꯅ ꯑꯍꯟꯅꯦ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯂꯥꯏꯃꯨꯛꯇ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯃꯨꯛ ꯍꯩꯔꯣꯛꯁꯤ ꯈꯨꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯍꯩꯔꯣꯛ ꯍꯥꯏꯕ ꯈꯨꯜ ꯑꯁꯦ ꯀꯗꯥꯏꯗ ꯍꯩꯔꯣꯛ ꯑꯗꯤ ꯀꯗꯥꯏ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯀꯤꯔꯇꯃꯂꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯗꯣ ꯀꯅꯥ ꯍꯧꯕ ꯀꯣꯝ ꯂꯩꯇ꯭ꯔꯥ ꯂꯩꯌꯦ ꯑꯗꯨꯒꯤꯗꯨꯗ ꯍꯩꯗꯣ ꯂꯣꯠꯇꯨꯅ ꯀꯩꯅꯣꯈꯤꯕ ꯂꯥꯏꯁꯤꯡꯅ ꯁꯥꯟꯅꯈꯤꯕ ꯃꯣꯏꯅ ꯍꯩꯔꯣꯛ ꯈꯨꯟꯗꯥꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯦꯜ ꯑꯃ ꯄꯥꯔꯒ ꯌꯦꯜꯂꯤꯡ ꯊꯥꯔꯝꯃꯦꯕ ꯆꯍꯤ ꯐꯥꯔꯀꯥꯟꯗ ꯃꯣꯏꯅ ꯌꯦꯡꯕ ꯂꯥꯛꯑꯦꯕ ꯌꯦꯡꯕ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯌꯦꯟꯗꯨꯅ ꯌꯦꯟꯅꯥꯎ ꯃꯌꯥꯝ ꯑꯃ ꯆꯦꯜꯂꯒ ꯂꯩꯔꯝꯃꯦꯕ ꯈꯨꯟꯖꯥꯎ ꯂꯩ ꯃꯇꯝꯗ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯕ ꯍꯥꯏꯔꯤꯅꯤ ꯈꯨꯟꯖꯥꯎꯗꯤ ꯌꯥꯝ ꯄꯥꯝꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯈꯨꯟꯖꯥꯎ ꯂꯩ ꯃꯁꯤ ꯌꯥꯔꯦ ꯍꯥꯏꯅ ꯑꯗꯨ ꯈꯨꯟ ꯇꯥꯈꯤꯕꯅ ꯑꯗꯨꯅ ꯑꯁꯣꯝꯗ ꯈꯨꯟ ꯇꯥꯕ ꯍꯥꯟꯕꯅ ꯄꯥꯔꯠ ꯋꯥꯟ ꯍꯥꯏꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯂꯒ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯂꯥꯏꯅꯤ ꯍꯥꯏꯕ ꯈꯨꯟ ꯇꯥꯔꯕ ꯃꯇꯝꯗ ꯍꯩꯔꯣꯛꯁꯤꯗ ꯄꯥꯔꯠ ꯋꯥꯟ ꯅꯠꯇꯕ ꯄꯥꯔꯠ ꯇꯨ ꯄꯥꯔꯠ ꯋꯥꯟꯒꯤꯗꯤ ꯂꯥꯛꯐꯝ ꯈꯪꯈ꯭ꯔꯦꯕ ꯄꯥꯔꯠ ꯇꯨꯒꯤ ꯂꯥꯛꯐꯝꯗꯤ ꯈꯪꯗꯦ ꯄꯥꯔꯠ ꯇꯨꯒꯤꯗꯤ ꯂꯥꯏꯁꯤ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤꯗꯤ ꯏꯀꯣꯛ ꯅꯤꯡꯊꯧ ꯍꯥꯏꯁꯤ ꯏꯀꯣꯛ ꯄꯥꯠꯇꯒꯤ ꯏꯀꯣꯛꯅ ꯀꯣꯟꯕ ꯂꯝꯗꯒꯤ ꯂꯥꯠꯄ ꯂꯥꯏ ꯏꯉꯥꯡꯂꯣꯛꯀꯤꯁꯨ ꯂꯥꯏꯁꯤ ꯂꯥꯠꯂꯦꯅ ꯁꯥꯔꯒ ꯂꯥꯠꯂꯦꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯍꯩꯔꯣꯛꯀꯤ ꯈꯨꯟꯗꯥꯔꯛꯄ ꯃꯤꯁꯤꯡꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯑꯗꯨꯅ ꯂꯥꯏꯗꯣ ꯂꯥꯠꯂꯝꯕꯅꯤ ꯂꯥꯠꯄꯅ ꯏꯀꯣꯛ ꯅꯤꯡꯊꯧ ꯑꯁꯤꯅꯦ ꯑꯗꯨ ꯇꯥꯛꯄꯤꯌꯨ ꯑꯁꯤ ꯆꯠꯄ ꯃꯇꯝꯗ ꯐꯋꯥꯏꯔꯦꯝꯕ ꯏꯃꯥꯁꯤꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯛꯂꯦ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯃꯗꯅꯤꯀꯣ ꯑꯁꯤꯁꯨ ꯅꯉꯣꯟꯗ ꯀꯥꯟꯅꯒꯅꯤ ꯃꯣꯏ ꯏꯁꯤꯡꯁꯤ ꯇꯝꯄꯥꯛꯁꯤ ꯏꯁꯤꯡ ꯌꯥꯝ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤ ꯀꯣꯏꯁꯤꯟ ꯂꯩꯕ ꯂꯝꯅꯦꯕ ꯃꯗꯨ ꯂꯥꯏꯃꯇꯣꯟ ꯐꯧꯗꯣꯡꯕꯗꯒꯤ ꯀꯥꯈꯠꯂꯛꯄꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯍꯥꯏꯔꯦ ꯏꯁꯥ ꯂꯥꯛꯑꯝꯕꯗꯗꯤ ꯁꯖꯤꯗ ꯍꯥꯏꯔꯦ ꯏꯇꯥ ꯁꯖꯤ ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯂꯥꯟꯊꯣꯛꯄꯤꯌꯣ ꯏꯁꯤꯡꯁꯤ ꯍꯥꯏꯔꯦꯕ ꯅꯪ ꯑꯩ ꯐꯥꯎꯕ ꯀꯣꯏꯍꯟ ꯇꯧꯗꯦ ꯅꯈꯣꯏꯕ ꯍꯥꯏꯔꯦ ꯑꯗꯒꯤ ꯅꯥꯎꯁꯦꯛꯇ ꯅꯥꯎꯁꯦꯛꯇ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯁꯛꯇꯤꯅꯦ ꯃꯇꯝꯗꯨꯗ ꯏꯁꯤꯡꯗ ꯂꯥꯟꯊꯣꯛꯂꯦꯕ ꯏꯁꯤꯡꯗ ꯂꯥꯟꯊꯣꯛꯄ ꯃꯇꯝꯗꯨꯗ ꯁꯖꯤꯗ ꯁꯥꯞꯇꯧ ꯅꯪ ꯍꯌꯦꯡ ꯂꯥꯡꯕꯟ ꯐꯧꯅꯥꯒꯤ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯧꯅꯥ ꯑꯃꯇꯪ ꯁꯠꯇꯦ ꯆꯥꯗꯦ ꯁꯖꯤ ꯅꯪ ꯅꯈꯣꯏꯗꯤ ꯄꯟꯅ ꯁꯤꯕ ꯑꯣꯏꯌꯣꯅ ꯁꯥꯞꯇꯧꯔꯝꯃꯦꯕ ꯅꯥꯎꯁꯦꯛꯇꯨꯗꯤ ꯀꯔꯤ ꯍꯥꯏꯔꯦ ꯏꯇꯥ ꯅꯪꯒ ꯑꯩꯒ ꯏꯇꯥ ꯁꯥꯟꯅꯁꯦ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯆꯠꯂꯨꯕ ꯊꯕꯛꯁꯨ ꯌꯥꯗꯦ ꯅꯪꯅ ꯍꯌꯦꯡ ꯂꯥꯡꯕꯟ ꯐꯧꯅꯥꯒꯤ ꯃꯇꯝꯗ ꯅꯪ ꯅꯥꯎꯁꯦꯛ ꯅꯪꯒ ꯃꯔꯨꯝ ꯀꯣꯛꯑꯣ ꯅꯪꯒ ꯑꯌꯨꯛ ꯀꯟꯃꯤꯟꯅꯁꯦ ꯑꯗꯨꯗ ꯃꯔꯨꯝ ꯑꯃꯇꯪ ꯊꯠꯇꯅ ꯐꯧꯅꯥꯗ ꯊꯨꯕ ꯅꯥꯎꯁꯦꯛ ꯃꯔꯨꯝ ꯑꯃꯇꯪ ꯊꯠꯇꯦ ꯃꯄꯨꯟꯁꯤꯒꯤ ꯁꯦꯇꯤꯡ ꯐꯥꯎꯁꯤꯡ ꯊꯨꯗꯣꯛꯑꯣꯏꯁꯤꯅ ꯁꯥꯞꯇꯧ ꯑꯗꯨꯅ ꯐꯧꯅꯥꯗ ꯊꯨꯕ ꯅꯥꯎꯁꯦꯛ ꯃꯔꯨꯝ ꯂꯣꯛꯍꯩꯇꯦ ꯍꯥꯏꯔꯤꯁꯦ ꯍꯥꯏꯅꯠꯇ꯭ꯔꯥ ꯑꯍꯟꯁꯤꯡꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯂꯣꯛꯂꯨꯅ ꯐꯧꯅꯥꯗ ꯊꯨꯕ ꯅꯥꯎꯁꯦꯛ ꯃꯔꯨꯝ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯠꯄ ꯃꯇꯝꯗꯨꯗ ꯊꯣꯡ ꯃꯈꯣꯏꯅ ꯆꯠꯂꯛꯄ ꯃꯇꯝꯗ ꯂꯥꯛꯄꯗꯨꯗ ꯀꯔꯤ ꯍꯥꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯔꯥꯡꯒꯤ ꯑꯀꯣꯡ ꯖꯥꯝꯕ ꯍꯥꯏꯕ ꯑꯁꯤꯗꯩꯗ ꯃꯉꯣꯟꯗ ꯎꯅꯗꯅ ꯅꯪꯒꯤ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯀꯦ ꯁꯨꯝꯇ ꯍꯥꯏꯅꯔꯦ ꯑꯗꯨꯒꯤ ꯍꯥꯏꯕꯗꯨꯗ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗ
포에레 맨에 톰레 맨에 가레 맨에 시몽을 라래 라고 마담니다 아공자 뭐 юм도 가자나 항니 티라고 아공자 마마나 내라메 이마 정말 그 라게리 아공자 말 레이라 야 나툭tung 하는 능 아공자 말은 능 저런 시된 마마도 say이라 마마도 say이로 마담마데리다 나 그래도 뭐 소라샤는 조금 마담니다 자 이름만 피지 그냥 강남이다. 포기 신경 못 탐는다. 포에래 이바나. 아리가 에이신 라인 이베 뭐가 일단 야한테 착해야 돼. 아공자 말 아예 뭐 심어도 나 전후를 살비 어흥 심을 라메. 그래 그지도 저기 따라 따는 맛답니다. 딴 미지. 야 거기 배만 거기 배만 딴 방들해 봐. 아저 포에래 이만 하라 봐. 헤이 아공자 봐. 난 거기 뚱대 따래 난 군시식이 딴 방법. 나한테 hingal ka thalwa khoi bo ana ara na ke hingal ka thalya ra to bo tom yan adidi yum hanje hanni yaro ko do la ami lide hande ke ma po de thungno do hayo ma ke ma po ta nang na ayu kham me hanen nang na min kham ba ko ai ko ni phoi no wa no cha la ai thoi bi wa ro ana so ma to asine kham ba thoi bi wa ri mu la ke de ta no ba ni ko cha ko ma tom de da ta ke thong na ma ni wa ri la ka ba ro ma na la ko ma tom ni jam mu ho na khoi bu de la la khoi bu de le ra de mo na de thong de kan ma tam de u sa u te ke ta de thong la nu ya de thong nang bal la si de pal la na de mo ha la lo khoi bu de le ra ba na asi ya sai ki ka ro de la lo mo ngi wa ri to asi na si kum ba wa ri ma lai ba na thong nang man ye si na ba si de ki ko ra ba na si de ki ma kha ta ba de ya na lai khre si cha ra ba khana ne ba in li ri wa ri si ingalo harauraga asungge koigi khunjau ye haraura 아들이 미니 mohon thogan man mohon thogan man asini ngarang digi kun ingano de ngarang di khunda ko khano do khul lairam da leite leite aduga mohon tharaga mohon haiben madu wa ko taphan thokte ada harau bani di punbe abra sungja kon mohon je mohon harau jam ne ko jo harau jam ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯌꯥꯝ ꯇꯦꯟꯇꯛꯅ ꯂꯤꯍꯟꯖꯕꯅꯦ ꯑꯩ ꯐꯨꯜ ꯑꯣꯏꯕ ꯋꯥꯔꯤꯁꯦ ꯐꯖꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯕꯕꯥ ꯆꯧꯗꯨꯒ ꯐꯖꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯁꯣ ꯑꯗꯣ ꯑꯩ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯋꯥꯔꯤꯁꯤ ꯃꯥꯅ ꯁꯝꯖꯤꯟꯕꯁꯨ ꯃꯌꯥꯝ ꯌꯥꯎ ꯁꯝꯅ ꯂꯤꯕꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯃꯇꯝ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯇꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯕꯕꯥ ꯆꯧꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯐꯖꯅ ꯋꯥꯔꯤꯁꯤ ꯃꯄꯨꯡ ꯐꯥꯕ ꯋꯥꯔꯤꯁꯨ ꯃꯥꯅ ꯍꯦꯛ ꯈꯪꯕ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯑꯣꯏꯕ ꯇꯨꯡꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯁꯤꯡꯅ ꯈꯪꯍꯧꯅꯕ ꯋꯥꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩ ꯃꯊꯪ ꯊꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩ ꯀꯔꯤꯗꯒꯤ ꯂꯥꯛꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯁꯤꯗ ꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯑꯩꯈꯣꯏ ꯔꯤꯁꯔꯁ ꯇꯧꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯃꯌꯥꯝ ꯂꯥꯛꯑꯦ ꯃꯈꯣꯏꯅ ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯒꯤ ꯃꯇꯥꯡꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯍꯟ ꯂꯩꯔꯤꯕꯁꯤꯡꯁꯨ ꯊꯣꯏꯅ ꯈꯪꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯈꯪꯅꯗꯕꯗ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤ ꯑꯍꯟꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯪꯍꯧꯗ꯭ꯔꯕ ꯃꯈꯣꯏꯅ ꯍꯥꯏꯕꯤꯔꯝꯗ꯭ꯔꯕ ꯃꯈꯣꯏꯗꯒꯤ ꯈꯪꯅꯕ ꯍꯣꯠꯅꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯍꯟꯁꯤꯡꯁꯤꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯍꯌꯦꯡ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛꯇꯁꯨ ꯐꯖꯅ ꯌꯥꯎꯍꯧꯗꯕ ꯑꯗꯨꯅ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯈꯔ ꯃꯈꯩ ꯈꯪꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯀꯥꯟꯅꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯕꯅꯤ ꯃꯈꯥ ꯇꯥꯅ ꯄꯤꯀꯦ ꯆꯦꯅꯦꯜ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯛꯑꯒꯦ ꯍꯟꯗꯛꯇꯤ ꯑꯗꯨ ꯂꯦꯞꯄ ꯅꯥꯏꯗꯅ ꯑꯗꯨꯃꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯅ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯉꯝꯈꯩ ꯂꯩꯇꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯕꯥꯏ ꯕꯥꯏ